Habib Smutaram Uchari, Masimaro Pauda, Moising polling station Gimical Tankunito, the Hanana by ECI, the recommend Torgani Hana, CEO, Manipur, or Nabakishona, Fundorali. Kongampat awang lagai taratare by 7 polling station Gimical Hanana BJP Natavi Tauri, Amadi, HIV test tauna ba nucleic acid test machine Manipur Sarkarna lay the Batagi Muika Cell Chungna private hospital that test taunari. Mapung Pau Pizari. Ngarang Pangtokiba in a Manipur Parliament Chemical that Hobal Kendra Manung Chenba Kuntramathoi by 1 Moising polling station da upon voter Masindagi Ani Hena vote Hadarambatagi, Laliba April Kunitoida Amuhana vote Hadana by Election Commission that recommend Torgani Haina, Chief Electoral Officer Manipur Oinam Nabukishona Fundorali, Secretary Labor Haki Office Temper da ISTV Akanana Unabada Mahanamaka Taraduna, Nasinung till Inagi Returning Officer, Officer, Presiding Officer, Observer Singi Dari Singh Mireb Singyauna Scrutiny Tominabada, Moising polling station Asigi voter Masing Chatreka, Humutama Toy Labada Chatreka Humutra Thadarambatagi General Observer DP Yadamna Amu Hanana recommend Tauki, Mifam Aduna Kupna Kanaraba Matunda, Laliba April Kunitoida polling station Asigi, vote Amu Hananaba Lepnare, Ngarangi Mikal Aduda Puna voter Lautaru, Listen Kuntragamapan, Jamapan, vote Hadaduna, Jada, Humbuta Manga, Dasmik, Sino Amagi, Chang, Yoki, Assembly Statement Kuntrani Togi Manunda, Tawal Kendrana, Jada, Marfudrama Toy, Dasmik, Nipantaret, Yoduna, Quaitagi, vote Hadabagi Chang, Wangki, Amarunda. Sema Assembly Constituency da Chada Humfu Dasmik Taret Taruk Hadaduna Kwaidagi Nemba Kendra Waiki. Ngarang Pangtokiba Mikal Dalam Sang Kendra Gimanung Jana Kongampat Awang Lekai Tarataret by 7 polling station da Congress na Nafuda Aramba Mong the vote Hadaki Haina Maral Siraduna polling station Asigi Mikal Amuhana Pangtoka Haina BJP Mahila Morchagi Secretary Administration Bobby Lastramna Fundori. Nitaba to take the labor BJP office to Pangtopa Pawimi from Amada Mahana Maka Taraduna polling station Asida Ayupuntarama Toidagi Hauna in Far West Kiadaksha Why the Sumati Amadi Ate Congress Kimui Kiana Nafuda voters Singi from Topa Hokmat Pahadisi Miabu Singnabani Government Kimari Lenabasina Hiram Asigi Matanda Sindokadabani Heidi. Haziki Haiba Mazila Ega Pamega, Mana Samaga, Manuda, Lola Side of the Resident, away agent side of the High. With the Simbagi, report of Pamsay, I could be citing report of Pamsay, Lebak Simada, Automatic Guide of Riva, Hamdunga, Yadong Kundung, the Viruman, Punamaxina, a same Zuma Tawila, my papu, after the April Zero, as how we should lay the day, the medium pool. HIV na Manipur da Nomonomogi Mui Kaya Sohan Bagi Chang Hengala Liba Sibu Tingana Bamadi, Mastaking Atonaba Mari Leda Kaya Tabakarum Kaya Leptana Pakalabasu, HIV na Mui Amada Swalabrana Trogana, Swan Ribra Habadu Yamnatuna Kangbangamba, Nucleic Acid Test Machine, Asing Asi Fauba Manipur Sakana, Leda Batagi Mui Kayana, Private Hospital Amada Sel Changna Test Taunari, ISTV News from Pawi Matungina, Hariba Test Asigidamag Private Hospital, Asina Mui Amada Lupalising Amahena Lowi Hari, Lupa Crore Ama Henba Machine Asi Private Hospital Asina Labor Matamda Manipur Sarkarna Guarantor Oiduna Memorandum of Understanding Ama Sai Taunaraba Matungda Lekibani Haina Pau Asina Makatari Memorandum of Understanding Asida Yaraba Wafam Singh Private Hospital Asina Ngana Chalam Gani Haba Tazade Haina Official Amana Fundorali Amaromda Hariba Nucleic Acid Test Machine Asi Manipur Sarkarna Lainana Basem Sari Haina ISTV News na Fongba Pau Amana Hari Sarkarna Machine Asi Lainana Taurang Paikala Padagi Masagi business da Solopayai Hana Kanbadagi Mui Karana Machine Asi Lehendana Bahonari Hari Ana Layangi Lamda Tabak Toriba Masangnaba Official Karana Fundropada Miamgi Seba Toriba Ana Layangi Lamda Tabak Toriba Muisina Sendalambi Kurtada Mai Onsin Bagi Hota Praza Singi Kalaga Tabak Karatahanigi Hariba Machine Asi Manipur Sakana Ledabadi Miamna Yam Dabasin from that test Tobagi Kudong Java Fangadoribani Health Kilamda and Miang Changliba Manipurgi Chief Minister na Machine Asi Atubumatam that Laiduna Mui Kayada Kanaba Fanganingi Haina Masak Maming Tautoning Daba Official Singna ISTV News da Kangalali. Jahi Tarahumdoi Katang Ariba Class 6 Tamnibi Nepali Nupi Machama Jahum for Helaba Nupa Mana Ijat Mangan Krehari Taudosi Makatarapada Ijat Mangali Hariba Nupa Adugi Machanu Pamadi Machanupi Police na Fakre Ijat Mangali Hariba Nupa Adudi Mafum Kondra Lot Kre Nepali Nupi Machadu Hangang Police Station Gate Manung Chanba Paumai Colony Gi Mafam Amadalevani Hari Mapu Ijat Mangali Hariba Mu Aduna Tas Mapuni Paumai Kawi Mahakshu Paumai Colony Dagini Taudo Tofam Dagi Fangba Pawi Matung Ina Ngarang Mikal Numita
Taspuni Paumaina Machanupi Mahut Sinduna Votadanaba Class 6 Tamlivi Nepali Nupi Machadu Pukibani Hari Mana Maruti Karda Puraba Matunda Koidengai Jaga Amada Ijat Mahan Kibani Nupi Machadu Simerung the Leba Christian Hospital da Imumanungi Musina Ngaram Pukatun like an acre Taudo Tabada victim or Nupi Machadu Mamadu Wantaduna like an ake victim Adugi Apopina Fundoropada Maralaba Musing Faduna Cherak Pihaningi Todosi Matanga Hangang Police the Walker Cray Hike Kananggal nang dipuni am sing bamale idea so gi keno hazara ganang na simok to budi asina mongra tai bongra khangdi haina ko ai kap kap wa magunda phone to rewa adu hoi khange adu ai imung da su takuno keno nang nupa da su takuno asi adum awaba nangunda awaba leibudo adum pange wa thoktanaba sum thamse nang na chanu gisu jet kallo ai gisu maikan piro haina ko adum haireba adu asidi ai su tumina laiba su tumina lairoi ai gonda hatge su halo Taudosi Matanga Hangang Police na Tasma Puni Paumai Machanupa Amadi Machanupi Faduna Wahong Pong Chatakre Masi Police na Tasma Puni Paumai Asi Faduna Chapsawa and Gobetabok Lokakani Hari Amarob da Maralebam U Asi Faduna Dandi Pitrobadi Lamdam Adungi Tonga Tonga Loops in the Akanba Kongjung Sangani Haina Mera Pai Villaging the Amana Fundorali. Charubadagi Angang Malakana Bangam Dana Lekidre, Lekidaba Angang Adidi, Tokchum, Abungo, Jahi Ahum, Apopa, Tokchum, Premesor, Bisnupur Police Station, Banung Chanba, Tobul Mamang Lakaidagini. ISTV News na Fangba Pau Metungina, Ngarang Ayupung Tareka Mini Contralum, Chapamatanda, Leka Edu Taliba, Tokchum, Premlata Devi, Hotel Dagi, Talaga Chabada, Angang Adu, Bakong Ropadagi, Caesar Hospital, the Pukatuna, Leka Nabada, Nongya Matung the Lekidabani, Hari, Lekidaba Tokchum, Abungogi, Babubongna, Maibom Ongbi Nungsi Devina, Angang Asida Talma Jerama in Biki Hari, Madu Matunda, Angang Asi, Wangang Bak Namlaki Dabani Haiki, Taudo Sigi Matanda, Police na case, Samalokotana Tizimba, Hokre. Isuje sengaga isana poksoje ai mana nimon wali manu ko matondani ai di isuje siji beno se kangodi ai di isu biu siga mana bama ai di haini ni mo jise ingodi pare ka tidna sigodi ai di isu biu ai mo ka tore ko sisu konjam lae asondini thagale polisi su yang tore adi polisi yumda na ke so hoy adi jila karam da ba ek soi mayam ma tawunda ma da la kai hong ne yum mai thar ni adi ma su manu ji cheng he lekre odi nu si hari se Thasigi tang tara mangagi numitang da tera khuraizam le ta mai chapada oinam sanayama kowa miwe amalekidaba adu chingnaninga oi miam punna achumba puthongna ba Tidomina si haina imung manung amadi Maira Pai Minister Gaduna Manipur Press Club da Pawi Mifam Pangtokre Lekidraba Sanayamagi Apopa Birmanina Mahaki Machanupaga Tabak Tominaba Mio Singa Nuaina Kidabalay Misi Asi Kanaguma Karana Tawina Chatakibra Habagi Jingabalay Mari Lenavasina Chapsana Tigahaningi Haiki Sanayamagi Luinabi Sanahanbina Mahaki Pilibra Machani Tapangamnaba Taumapu Amadi Government Sindi Pondoki Saruya Kibit in Tokong Maira Pai Apunda Luki Secretary RK Tomishanana Taudo Sigi Matanga Media da Phone Pop Pausing Amatamana de Sanayamana Hingi Matanda Tabak Tomina Kibasinga Nuaina Kidabalay Mark Lakidaba Sisu Tau Mapu Amadi Tabak Tominaba Staff Singna Pau Pira Kibalate Missy Sigi Matanga Achuba Wafam Putonaba Miam Punahona Minasi Haiki Mukendan Pira Gamana Tau Kaidona Honarambada who hold me or Karadi Sapsaba Layam Magani Haibaki Akoi Pendaba Uho Miduna Kaidamata can be Hidabano. Natagana Mana Tau by a Tau Mayada, Petron Dijan, Tamliva, Tuk Sauraba, Tinki Dugi Manata Kendal Dupai of Matanda, He Hala, Wikidam Nakarino, Aduka Uraga can be Hidam Nakarino. Sigrata and the Pakai has in the Pangang Simba Yagani had a Popokandama, Tauro Pacific. Haukiba Marski Tankulum the Yumdagi Tokiba, Nilakuti Makalakai Takilamba. Dev Hari Chahiyankaiga Mari Surabamio Asi Matangi Numita Nilakuti Community Hall Ki Manakta Solaga Taduna Ledamadagi Miamna Hospital da Pukatuna
laikanaraba matungda layengba ngamdabadagi March ki tang 9 da lekhidaba thodo adugi matangda lekai aduda leminaba NG Mangi chahi yankhai go humdoi Chingshuwam Amusana chahi yankhai bu police da fadana wahang paung chataraba matungda Amusana bu jail da thazan khiba aduga Mangi buna thado khiba thawung bu nilakothi mera paibi yafa thodang lupi nupi sina yaningdaba phongdoktuna hengang police da ngasi thomjin khre mera paibi nupi amana phongdorokpada lekhidaba Dev Harida NG Mangi hariba miyo asiga March ki tang kulumdoida yu thakminaraba matungda Dev Hari lekhidabani nubit atuda Amusanadi makoigi yu leiramu haidana leiramba khatani hairi athuba matamda Amusanabu asoi angam yaudana thadokadabani haina mera paibi nupi amana phongdorakhi जो हारिबा मुसना सिदगी लोइना फंगे अदुदगी महाक्षिना हजि माद्र केस पांजन बिरगा निहात पनी हाइदना माना जेंदा लेहौरिबसी महाकी मरान करी लेबगे नत्रगा न मांगोंदगी करंबा रिपोर्ट पुलिस सिंगना मागी मुसनागी कनोदगी मान मरान छिरिबसी करंबा साखी लेरबगे करंबा मियोइना साखी को बिरगा मुसनाजी मिहात तालिबनो हाबजे कोइ मारा पाबी की तरफ तगी हंगबा लापनेबो Good Friday ki thorom Manipur su Christian lining chapasingna pakshana thawai yauna pangthokre church singda license thorom pangthopga loinana Jesu Christ ki matik mayai singtha ki Manipur gi governor chief minister deputy chief minister na numira sina lamdam asida nungayai faba kanglop amaga nungshi chanaba purapa oirasanu haina yafa pausal piri Speaker TS location na Manipur miyamda maruina Christian lining chapasingi mafamda yafa pausal piragli nimida sina lakpada jati amadi dharmagi oiba wakhalon thadonaduna santi leiba tangdu leitaba chawhatpagi lambida hena khumang chawshinba Manipur ama ohenana bahona minarasi hari tha asigi manungda transport department ki maikai high security number placing maite mek susoi shoidane yahona nabagi order ama thoktaba tarabadi megi tang 19 ki matungdagi milalna akanba khongjang jangsilagani masida thokpa afafatagi daita pomba sarkar amasung department na pugadabani haina milal gi president tomba mangangna phundorali मान मखा ताना हाइखिबदा इंग्लिसनि सुबना तरेतगी हौदुना मणिपुर सरकार गा यानबा अमगी मखादा गाड़ी सिंगी नंबर प्लेट सिंगदा मैते मेक अमसुंग रोमान मयक थाबगी खोंगथांग फावबल खोतना लाखि हंदक नौना चनरलिबा हाई सिक्योरिटी नंबर प्लेट चना हनखिबा असिदा मैते मेक याहोन बिनबा था असिगी मरीदा ट्रांसपोर्ट के कमिश्नर दा अइबा थादुना खंगन लेख्रबसु ngasi फावबा थबक लखलखिबा लेते मरबसिदा था असिगी मनुंगदा ट्रांसपोर्ट डिपार्टमेंट के माइकेदगी हाई सिक्योरिटी नंबर प्लेट ता मैते मेक याहोननबगी ऑर्डर थोकदा करीगुब थोक्तबा तारबदी था सिगी 19 गी मतुंगदगी मिलान अकनबा खोंजंग कया लौखलगनी हाइखि मिलान चंजंगिबा खोंजंग जिदि तादबा चंजंग जरकनी मतंदुदा अखोय गाड़ी ओनरसिंग गाड़ी मपुसिंग गाड़ी सिजनबिरिबा चिनाव खुदिमंगना इसा इसागी गाड़ी नंबर सिंजे बितै मे तंखायमा थाबिबा रोमान लेना तंखायमा थाबियु पछिने कलमा मिलान की थौमिसिंगा मसिदा फतनिंगा थौमिना रकमतंदा मिलान बु लाना लोबिगनो आइना ai लेबा मियां रोफमदै थंजरी Manipur secondary amadi senior secondary examination singi fibam fagadana bagi matangda nomugi aba seminar ama all Manipur recognized private school welfare association asinduna khomala pak youth hostel da pangthokre board council amadi CBSE na pangtholiba secondary amadi senior secondary gi parikya gi mawong matogi matangda pangthokiba seminar hodopagi thoromda Jen Dance Academy gi director Opendro all Manipur recognized private school welfare association gi president PS Landhoni amadi pandam gi executive editor M Tombana maroiba musing oina servyaki director Opendrona education chakot hanana ba hona bada sarkar amadi miyamna chap manana achoba thodang lobina batangai fadi haiki hojiki masida yamna reibasi system da kaidar pase masi kamaina koi thengagade de pase koi leba ki yam sanai ro scholars sing ozasi madida practical field da bir bamoro in ozasi aduga parents ki yamna coordinating body amadaruga masi yam kana koi sedopa ma yam kana chagi Seminar asina parikya sing niyom chumna pangthokna ba board council amadi CBSE gi makhada leriba school singi members singna common monitoring body ama semna ba sarkar da takshin ba CBSE board amadi council na school sing affiliation tawbagi darkar oiba criteria sing yengsinna ba CBSE na loba parikya da question leak oibagi thodok CBI gumba agency amada thigathanduna matik chaba cherak pinana ba recommend tawkre World Heritage Day gamari lenana Kanglada State Archaeology Department asinduna state level painting competition ama pangthokre class 1 dagi 10 fawbugi manungda leiba mahirui singi category ahum thona pangthokiba painting competition aduda mahirui chamaga kunmari na saryaki
Archaeology ki Superintendent K Dinamanina Cultural Heritage singatuna thamna ba inisima chamapan Manipur thoi dagi hauna World Heritage ki thoram asi pangthokuna lakli mana makha taradana Manipur da leriba historical site amadi monument sing asi ngaktuna thamna ba sarkar asina hodari haiki financial constraint khoi phan khara wat padigi protect tong ning ngai di yam lei adu protect to ro ga ngasai gi maintenance protection lok thuk di arai bne masigi preservation sini pe jam lu conservation and preservation ha di protect to ga ngasai kem jing sin na tham da ta di engda su khoi public ki nuai te ba ma thorok ni na du khanna tawdi tawni ga tawdu su mayam dei ni Sangeet Natak Academy ki mijeng bakada Performing Artist Center Imphal Sinduna Ras Lila gi workshop ama Khurai Thadam Lakai Jaleba ke Board Thakur Sarma gi mandop ta pangthokre haudopagi tharamda Art and Culture gi Commissioner Dr. R.K. Nimai Jawaharlal Nehru Manipur Dance Academy gi Director Air Upendro Susarya ki Commissioner na makha taraduna Malem gi atai art form sing dagi ekoi gi top topa masak leibana Malem gi miyam na pamna ribani masibu yokhatpa haibasi ekoi gi tawdaba yadraba ithoni haiki Saya harap kita amat sedikit berbeza dengan tahun itu. Sudah nerima mungkin saya masih di punya hal lepas berasal dari orang. Untuk bagi dengan pun orang siapa juga ini hanya kerja dari saya itu. Class 6 khata tamliba mahiroi amabo ijat banghan bada January miyoi puthopa ngamdabagi damak ngasi nungtil pung taruk tagi National Highway anida matam kaktana All Manipur Gorkha Students Union na General Strike kauri hairi union asigi unit singda hayengdagi wakam mifam chathagani hairi Laimram amadi hainoboki miyamna loilam subnam amadi senjau paibana khulingba lenga ki mayukta amata oina leptana handak pangthokiba India gi parliament ki election da kanagumba amatana vote thadaki daba thawong adubu Maoist Communist Party Manipur na thagatpa phungdoli lubasigi secretary publicity and propaganda nonglen meiteina tholokpa cherol amana Laimram amadi hainobu miyam gi apunbagi firep Manipur gi miyamna tamjaningai ni miyam gi wakat tabinaba leitraba ngasigi khunai asida Laimram amadi hainobu anigi miyam gi warepna Manipur gi anauba yawol khongchat ama oirasanu paisa kharagi tamak hanglai miyam gi matung induna leibagi mahutta miyam gi wakat tabinaba leitraba tawba ngamba senjau paiba agana thau mayamna haningba halaba odingba olaba ngasigi khunai asida ogonba khunai ama purangnaba khul anigi miyam gum ichang thaurasi khongthang asidagi hena revolutionary oiba thauna leiba amadi thamoi shengba ani suna leitri Manipur miyamna khul ani asidagi thauna faba thamoi shengba kathokpa amadi ichang thoba tampham thoi khunai gi chiraba tampham asida polling station marida miyoi amatana vote thadakhidaba haibasi taraiba warep amanate Manipur miyam amadi lal horiba loop mayam gi mitta kudonbi thinduna taliba lamjing wakhalon amani amaromda progressive oiba miyam amana election asida none of the above notada vote thadaduna anobo miyengda thamoi sengbagi mami amasu tarali khongthang animal lumna awangwa thakta ikai khumnabu utpaga loinana Manipurda anoba revolutionary oiba miyoi furup ama soidana thoroklagani haibagi thazaba fauri Jiribam Police ki additional SP na housing Jiribam da relief camp hangduna leiriba borai khol dagi khunja mari kauraga fural de hari thawong asina lanjen narakliba khunja singda asawo pongnari ngasi nungthil additional SP Menjona khunja mari DS Amarjit DS Modon N Bikram NG Naucha amasung Santi Kumar bu kauraga furakiba thawong bu ngamkhai kanbalub Jiribam na kan yaningdaba phongdorali hayeng ADC Jiribam na sinduna community leader sing yawba yauna santigi oiba wari sananaba leiringai marak asida thaudo asi thokibani masina hayengi wari sanaba asida akaiba pirakpa yai hairi jairaga sida boroi khal amasung sabu ghat ke chenthura liba singa ngasi ADC Jiribam Dr. Hamid Singha pahujana lujingba official singa loinana unakre ADC na hojik leiriba fibam asida miyamna pongning fathana amadi iho hodana leibagi damak thagapa phongdoli relief camp hangduna leiriba asigi marik chumba report athuba matamda sarkar da thaduna khangalagani Thaubal Fast Service ki landline number 222306 asi yakhidre miyamna Fast Service ki darkar leirapa matamda mobile number
8415925203 da pau pibiu haina Thawal Fast Service na khangalakli UCM ki member oiramba Huidrom Othello na lekhidabada UCM na awaba phongdokre ngasi mahaki mangani lehun tamba numita imung manung ahalaman UCM gi thomi singaloina na lamfel da leba head office ta mahaki mafam da ikai khumnaba utpa oina leisu katki Mayang Langzungi akoibada leiriba nisa yon babadi sa kaktuna yoliba kudimak April kundagi makata na yon ba yararoi Mayang Langzung nupi semga sagat marubna jangsilaliba khongjang asida mari leinaba kudimak na miyeng changbiu hairi ngasi nungthil pung anirom taba matamda community health center kakchunggi singmai lamai chalakpadagi anabasing safagadaba mafamsingda chenthongnakre ngarang khakta angang unakhiba mama machasu mai asina maram oiduna CAC asigi manakta leiba dukan amada putharaki patient party karana hospital authority da mai chali haina pau pirakpadagi kakchung fast station da pau pina bahonabada landline number yaramdabadagi kudakta pau piba ngamkide mobile number ama phongbadagi pau piduna patenda sing laktuna hospital asigi akoibada mai muthatki mai asi haujisu angan ching eco park lomda sandoraktuna chakli eco park staff singna mai kanbagi thabak chathaki Congress na EVM da sanabalila adu Maharashtra ki Pune ki polling station Samrao Gandhi school da safonglale haina MPP ki cherol abada hairi polling station asida voters na button atai da namlabasu Congress ki khubag yopa marka adu khakta da nganduna lebedagi khangnarakpani handak Manipur amadi India da pangtholiba Lok Sabha mikal asida inagi oina vote thadaba yamna thorakhidaba asi EVM sizinabadagi ni maramdi miyana vote pikibadana ama karakpana ama oibadagi ni Mikhal Khudimukta democracy ki wahan thole hansi harabadi EVM sizinaba topaga loinana handak pangthokiba mikhal asi asengba vote nate EVM sizinaduna pangthokiba oibana election asi hangadabani hana MPP na dabi tauri hauzik sanabagi pau ngasi sanabagi pau da International ki thakta sanaruba body builder sanarui singda Manipur Sarkar na thabaki khudong chaba pirabadi masa phabagi khunai ama sembada achobo mateng oigani haiduna chahi asigi best coach ki title fanglaba NK Gojendrona aikhoigi sports ki paumi boyai ningthaujam ga akhanana unabada phongdokre mahana makhata na phongdokhi bada max ki report ki matung ina Manipur na lising ni fugi meya da HIV positive oide habagi report yamna kiningai oi ngasigi chahi taragi matungda Manipur gi naharul kari oigadagi habangamde drug war system lairabra haibagi chinaba lei masidagi kalhonaba Manipur Sarkar na akhanaba miyeng changhaningi handak Manipur Sarkar na HIV ka loinana hingliba KH Pradipta Youth Affairs and Sports Department ta physical education teacher ge post piba asina body builder singda piriba facilities Manipur da su fazana phangbangamle haiba mayek sengle makhata na Manipur Sarkar na international gi thakta sanaba body builder sanaroi singda thabaki khudong chaba pibiu haiki liba sanabu nungsiba yokatnambagi mami chawna taba Manipur state government gi 사실로신의 예행과 미행 시다먹다 당막 생나 타가지고 야는 농아이지 마동도수 마이크로 인터내셔널 플레이어 락과 코디먹다 정말 타박이 고동자 비비려가니 마니푸르다 마사파박이 군나이 뭐 셈다 소바 마땡 뭐 오이가니 아이거나 타박 생나 하이저는 거리 아이거이 불나 거의 사절 동나바 단자롱이나바 이 사대 라프노바나바 마상 나이바 마파한 걸바 텍트 가이자바 마팅 레바 사마자마 마니프로 모헨በ기 토강도 로닝 AstroTurf Company Greenfield ge export Alberna Khumalapakta leriba hockey stadium ge fivam yengsankre Director Georgina Auzi Khumalapakta leriba infrastructure sing asi matamga chanaba mongda semgathaningi hockey stadium amadi AstroTurf asi matamga chunaba mongda semganaba export asi laktuna yengsinbani Manipur Development Society ge Director Yambem Georgina phongdokibada mamangda seasonaraba AstroTurf ki mohota anova seasonagadariba AstroTurf asi handak chahi asida pangthogadariba World Cup ta sanagadaba AstroTurf ka chap manai masi India gi manungda ahanbani atai international gi thaka manaba swimming pool amadi cycle velodrome su semganabagi thorang leire haiki Turf is done by Greenfields and is the best available in the world, and the same thing is being done in the World Cup 2014 Hague. It's the same company, it's the same material that's been done. It's a very few fields in India that have got this certification. I think this is the first time in India they are putting this type of turf. So a lot of other states are trying to follow, and a lot of people are going to come and see how it's being done and how it's being installed. It's the first time in India.
Mathang thagi tang kumathoi dagi kulumdoi fawba Maharashtra gi Aurangabad pangthokudariba yankaimari suba Senior National Bodybuilding Championship Mapan suba Women Fitness Championship amadi Mr. Asia Sri Lanka Asian Beach Game Dasar Gyanaba Manipur team gi bodybuilders amadi Women Fitness gi trial selection migi tang ama Nungchilpung aniga minute kuntha chapa matamda ambagi office ta pangtholagani saruk yaningba sanaru singna tha asigi tang kumapan fawi manungda form thazin gadabani haina ambagi publicity secretary ne thador pachirol amana khangalali Tarataruk Shubha Challenge Cup Veteran Football Tournament Team Kunitoy ne saruk yaduna tha asigi tang kundagi hauragani haina tournament asigi convener N Tulje ne thador pachirol amana khangalali EYC Chandrapurna Ahanba Konjengbam Ongbi Tampaklei Under 16 Boys Hockey Tournament ki mapu oikre Manipur Hockey ki miyeng makada Old Jiribam Sports Association asinduna Jiribam High Secondary School Playground da tha asigi tang tara dagi chatharakiba Ahanba Konjengbam Ongbi Tampaklei Under 16 Boys Hockey Tournament ngasi resigre loisinbagi tharomda Manipur Hockey ki President KSS Thoiba Olympian Old Jiribam Sports Association ki President M Rajakanta FCS ki Additional Director WCM amadi atemi Kiana Surya ke tournament asigi ngasi aroiba sana kibada EYC Chandrapurna LEC Babu Parabu goal manga anida mathiba piki mako mathang taraba team singda tharomapu singna trophy ke konana sel gi manapi duna puning thawat ke ngasi ge ba ingasari pau pizari ICAR lamphia patagi phangba pawun metung ina ngasigi khwaidagi saba asi degree Celsius 39.3 ni khwaidagi ingbana degree Celsius 13.2 ni nungsita yawba ising manhagi chang ayukta chada umra marini nungthildana chada 39 ni nongjugi changna millimeter 1.3 ni Reslokdamarul bapaw mukana pizari Moizing polling station gi mikhal tangkuni thoida hananaba ECI da recommend torgani haina CEO Manipur onabakishona fundroli khongampat awang lekai gi taratare by 7 polling station gi mikhal hananaba BJP na dabi tauri amadi HIV test tawnaba nucleic acid test machine Manipur sarkar na leidabadagi miyoy kya sel changna private hospital da test tawnari ngasigi ISTV ne phijaba paw mata sesinjari min tabrim singomukana khurumjari